ngasi numida wairam phong ki ba tongan tongan ba manipuri sifong singdagi amasum thoki ba thodo wathok singdagi maroi bi I pauk sing myam na thamjagi an bada kangla paw dagi lokusaraga mega ex serviceman lising amaga sani rom na sarugya ba rally pangtokre lengak na gelentary medal phanglak pada case reward piragani chief minister Indian Army ki thabak tigi potharaba army veterans bir naris amadi mathau tawringai ta laikhidaba singi loinabi singna sarugyaba mega ex serviceman rally ama ngasi imphal koirengai da leiba red seal division gi spear corps singna sinma rally chief minister n berena mari thabak tigi potharaba lieutenant generals LN Singamadi Army ki makuk thongbo officer kyan ahan boina Manipur ki district singdagi thabak tagi potharabe Indian Army ki tuan rank ta lairi besingna saruk yari besingna pangthokre rally sida punamiyo lisinga magasani rom saruk yaki mega ex serviceman rally sida chief guest oina saruk yaki ba Army veterans bir naris amadi mapureba laikhidraba singda kudol pat amamam piduna pungning thogatpa waiga loinana khutsonaki thourang asiga mari leinana chief minister na haikibada India nation asigidamak mathau tawringaida Indian Army da thabak toramba sing aduna nation asigidamak thawai thakibani Indian Army dagi potharaba singi leiriba raija sainik port asigidamak chawkhat thourang kya state lengana project semle Indian Army gi state asidagi miyoina Gallantry Medal Award sing the state lengak na su case award pigin haina phungdukhi matungda chief minister na Gallantry Award phanglaba sing ikai kumna bodki Red Seal Division ki Deputy GCO Brigadier Nel Zona Army Veteran singi imung manung butarana okpagaloinana makatana national sigidama kathopagaloinana thabak tok saiki thourang masida Indian Army ki tuan me unit division kya gi makok thongbo official singsu saryaki thourang masiga mari leinana medical scheme amasu pangthopagaloinana cultural goepa program kya utpa madi ex servicemen singi mass relay gi mars pasu satkhen su pausna makatana phungdorakli Makasa tharak poina to papawmana miyam police press punna khusamnaraga yamna discipline laina satminaraba matamdara sakhotpa mangzul thab state am oigani Govindas miyam police press punna khusamnaraga yamna discipline laina satminaraba matamdara sakhotpa mangzul thab state am oigani haina works minister Govindas konthausumna phungdokre waphamasi ngasi taragamari subi state levels bdep Rising Day celebration ki thoram na maang na phungdokhibani Imphal West District BDF Welfare Association District Taragatar ki BDF Welfare Association Manipur samnaraga GM Hall Imphal pangtokpa thoram madura Works Minister Govindas Konthausam All Manipur BDF Welfare Association ki Chief Advisor Amzugi President Wangkhemcha Shamjai Director General of Police Manipur P Dongel DGP Manipur C Dongel SP Imphal West Case Shibakanta Amati All Manipur BDF Guardians Association ki President Y Indranina Saryaki Thouramadar Works Minister Govindas Konthausam BDF singa sidi yamna mapangal kalaktuna matamamada kananasu oibigu yadaba BDF yawnaba migi masing yamna tholakli Manipur ki law and order ngakda asauba thourang lauriba BDF ki award apa amadi matamga sanaba tolopi nabigi wapamsing chief minister ga tanaraga honaga naiki Director General of Police P Dongel na BDF na piriba contribution asi yamna sawi makhoigi confidence asi henganaba SLR carbine pe hananaba kanonari masigi pirakpa training singa dusu mapung pana yauduna khangaugadabani piklabasu thaba ama tawduna imung manungi mateng khara oibanina isagi duty du fazana tobiyaki All Manipur BDF Welfare Association gi chief advisors weriba amzugi President Wangkhemcha Shamjai na hauzik pali belenga sigi chief minister and berena BDF ki awabu khudung sa da besing fazana khangi aduna maram oiraga hana piram honorarium de gi hengalibani masi fawba matam ga sana badi natribani awat apa singa si lehendana ba takshin baga loinana BDF singna su isagi ithawdu fazana tawbu loinana duty tawringai da nisa sejna ba madi miyam discipline wat pathawong sing uloidabani haikena su pawsna makhata na phongdurakli Atopa paumana contractors singe pending bill pithokpiu haina local contractors singa protest tokre local contractors singe pending bill pithokpiu contractors singe puksak thadat piganu haibada bi tawraduna ngasi water resources development contractor association ngasi khuyathong da leiba PHED mamang no wokat mi pham dana protest tokre wokat mi pham aduru saruk gyaki besingna local contractors singe pending bill pithokpiu Company khaktra thabak pibigano local contractors singi su thabak pibiu haiba tongan placard sing iduna hai paiki
wakat mifam aduru saruk yakiba association asigi president case Devendron hai mawang digi hauna local contractors sing lenga ki sakot thourang ki thabak sing suduna lakibani department asigi marueba thabak kya mai pangna pangthokuna lakliba local contractors sing mirai biba silep thibani mathau auksagumna contractors sing thabak piduna local contractors sing gi thawai kan biu mapalam gi company sing suriba thabak sing local contractors sing subanga mangaktani mapalam gi machine sing uraga mit thakpigano contractors sing gi su matam gi sunaba machine sing mapung phana lei thabak sondrabdi karamna machine sing asi sejinagada gi hainsu fongdo khiaina pausna palakli Makasa tarak poina to papawmana irabo na pamlamba ningtamba barat ki manungda socialism gi amanama bu otava manaba nungaina hingminaba iraiba ki tamak hanmanaidana honaminasi CPI Zananeta hizam irabot laibak miyam gi tola taraba surinom ni bakang luki damak lantheng naramba manipur gi khwaidi gi athoiba misamani sotaraba miyam gi damak thengnaruba gi mahina British amadi ningthau lengak gi hauna lengak pasinga mahaka matam leiba kibikta munakhi sotaraba miyam bu namthabi gi sathariba lengak mapu singna zananeta bu yengthiba mi yengbi badana tana award anai kya sathabi khi haina CPI Manipur State Council gi Assistant Secretary Joy Kumar Thadorappa siuram na khangalakli siulasina makha taribati Manipur gi ngamkhai kanabagi damak amadi sotharaba lamission mi singi damak sabsaba hak phangnaba mirur rakhi amasum mirur oiba matam adumaktada mapunsi longki ma ki punsi loikraba matungna fawba lengak mapu singna magi mingpan fawba yahandawigi akpa thawdok amasa thaduna laiki adugu mapiba madunani CPI na zananeta gi damak mapukumon palanta bu tawba hoki anbon irabot samrit usap haiduna CPI gi lusingba kharakhakna palanta bu horaki matamgi awon ba shika sanana hawkibi English ngamaga samapanga marfudagi Ingrezi londa irabot celebration committee Manipur khawbulup am semduna akhangai kya ga loinana mapok palan to bu hoki tanja atani irabot gi punsi gi tangka kya khananaina ba horakhiba matam adu forward irabot ki punsi da iye na ba kya laki adabu celebration committee na seminar symposium ahmasing khangdana nainarakla matungna Manipur gi miyam wakal tanarki maki punsi gi British amasum ningthaulenga thengnarakpe gi matangda nupi lal sogolup gi dama Bangladesh ki silet jail leirubani Purbanachal Pradesh ta Manipur yawhandana Manipur ropna leba am oina bigi matang lauksal andalo loinana sana kunungi panchayat member oiramba ayiba moina sport sakot halambagi matang art and culture drama na sumu sakotna ba tawjaramba singthabada nairoidabu wari singbul kya CPI na phungdok sakhi irabot magi maming panma phawpi yahandana namsinduna thambiramba irabot lot payadana leibak miyamna khangbirakhi amasum takshinduna laklaba jananeta gi mapuk numit September 13 lengana general holiday lathokhi loinana party asigi hotna zamandagi Kendra lenga na suma ki photo yauna postes stam amasu phongki CPI na lenga pairingi matamda jananeta gi mathakta thamlamba masa hingna natraga sina phaba ngamada matamdugi senpamda palising therapy gane haina lokthoknamba warena du kakpa yi order hongnabi matungina thoki maramaduna ngasidi yetnabagi matam natre irabona pamlamba ningtamba barat ki manungda socialism gi amanama bu otaba manaba nungaini hingminaba Manipur iraiba du gidamak hanba naidana hotna minarsi haina su phungdorakli haina su paus na makatarakli makasa tarak poina pausal pausi dige to papamanamo DM University gi mahiroi singna class tawbiyu haina A block ta khongjang sangsin mada police na phudakre yauksang manungda syndicate hamadi din singa kumna khanaraba matungda class honabo hotnaragani BC pausal news service tagi Kumza English nganiga taragani pana dana manjur University DMU on kraba University asida tamliba postgraduate amadi undergraduate ki mahiroi sing class tawdabadagi matam sangna thengnarakliba awaba kokhanbiu haina ngasi University ki mahiroi sing administration block to khongjang sangsinuna block asibu so lonsinana bo honabada police personnel singa mahiroi singa akan mamong namunakre so lonana honabada muknabadagi mahiroi kya police na fudakhre Pungkhaya marom hena muknaraba matungna DMU Postgraduate Students Association gi President Vice President amadi Secretary gi University sigi Vice Chancellor dinamasum register yaudana wari sanaraba matungna muknabadu rasinki khongjang adugi matangda association asigi Vice President namairakum Rikesh nahai University asida graduate amadi undergraduate ki mahiroi kya lairik tamba phangdana lakli bas kuire
ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃ ꯑꯣꯏꯔꯒ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯤꯅꯕ ꯍꯣꯠꯅꯗꯕ ꯃꯈꯣꯏꯒꯤ ꯇꯣꯂꯣꯞ ꯈꯛꯇ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯃꯍꯩꯔꯣꯏꯁꯤꯡꯅ ꯍꯥꯏꯖꯕ ꯀꯌꯥ ꯇꯥꯕꯤꯗꯕꯗꯒꯤ A ꯕ꯭ꯂꯣꯛ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯅꯕ ꯐꯤꯔꯦꯞ ꯂꯧꯔꯛꯄꯅꯤ꯫ BCꯒ ꯎꯅꯔꯨꯔꯕ ꯃꯇꯨꯡꯗ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯧꯔꯦꯝꯕꯝ ꯄꯣꯏꯔꯩꯇꯣꯟꯅ ꯍꯥꯏ BC ꯔꯦꯖꯤꯁꯇꯔ ꯑꯃꯗꯤ ꯗꯤꯟꯁꯤꯡꯒ ꯎꯅꯔꯕꯁꯨ ꯈꯣꯡꯖꯪ ꯑꯁꯤꯒꯤ ꯌꯥꯁꯤꯟꯅꯕꯗꯤ ꯂꯩꯇ꯭ꯔꯤ ꯑꯃꯁꯨꯡ ꯌꯥꯎꯁꯪ ꯃꯅꯨꯡꯗ ꯀ꯭ꯂꯥꯁ ꯇꯧꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯕꯁꯨ ꯊꯕꯛꯇꯣ ꯑꯣꯟꯊꯣꯛꯇ꯭ꯔꯕꯗꯤ ꯍꯦꯟꯅ ꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ꯫ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯀꯦꯔꯤꯌꯔ ꯃꯥꯡꯍꯟꯅꯅꯕ ꯍꯣꯠꯅꯕꯤꯒꯅꯨ꯫ ꯃꯍꯩꯔꯣꯏꯁꯤꯡꯅ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤ ꯂꯅꯥꯏꯒꯤ ꯅꯠꯇꯦ ꯍꯥꯏꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯚꯥꯏꯁ ꯆꯥꯟꯁꯦꯂꯔ ꯄ꯭ꯔꯣꯐꯦꯁꯔ ꯑꯦꯟ ꯔꯥꯖꯃꯣꯍꯟ ꯍꯥꯏ ꯙꯅꯃꯟꯖꯨꯔꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯅꯧꯕ ꯑꯣꯖꯥ ꯊꯥꯔꯛꯇꯕꯗꯒꯤ ꯍꯥꯟꯅ ꯂꯩꯔꯝꯂꯤꯕ DM ꯀꯣꯂꯦꯖꯀꯤ ꯑꯣꯖꯥꯁꯤꯡꯅ ꯑꯋꯥꯠꯄ ꯃꯦꯟꯁꯤꯟꯕ ꯉꯝꯗꯕꯗꯒꯤ ꯀ꯭ꯂꯥꯁ ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯉꯝꯗꯅ ꯂꯥꯛꯈꯤꯕꯅꯤ꯫ DMU ꯇꯤꯆꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯣꯖꯥꯒꯤ ꯁ꯭ꯇꯔꯦꯡ ꯋꯥꯠꯄꯗꯒꯤ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤ ꯃꯍꯩꯔꯣꯏꯁꯤꯡꯅꯁꯨ ꯈꯪꯕꯤꯌꯨ꯫ ꯂꯥꯏꯔꯤꯛ ꯇꯝꯕ ꯐꯪꯗꯅ ꯂꯥꯛꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯈꯜꯂꯒ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 10ꯗꯒꯤ ꯁꯤꯟꯗꯤꯀꯦꯠꯀꯤ ꯃꯤꯐꯝ ꯄꯨꯡ 3 ꯁꯨꯞꯅ ꯄꯥꯡꯊꯣꯛꯈꯤ꯫ ꯂꯣꯏꯅꯅ ꯇꯤꯆꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯅꯣꯔꯃꯦꯜ ꯀ꯭ꯂꯥꯁ ꯍꯧꯅꯅꯕ ꯍꯣꯠꯅꯈꯤ꯫ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯗ ꯗꯤꯟ ꯁ꯭ꯀꯨꯜ ꯑꯣꯐ ꯁꯥꯏꯟꯁ, ꯗꯤꯟ ꯁ꯭ꯀꯨꯜ ꯑꯣꯐ ꯍ꯭ꯌꯨꯃꯦꯅꯤꯇꯤ ꯑꯃꯗꯤ ꯗꯤꯟ ꯁ꯭ꯀꯨꯜ ꯑꯣꯐ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯁ ꯍꯥꯏꯅ ꯕ꯭ꯂꯣꯛ 3 ꯈꯥꯏꯗꯣꯛꯇꯨꯅ ꯗꯤꯄꯥꯔꯠꯃꯦꯟ 42ꯗ ꯇꯥꯛꯄꯤ ꯇꯝꯕꯤꯅꯕ ꯑꯣꯖꯥ 60 ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯏꯗꯨꯀꯦꯁꯟꯒꯤ ꯗꯥꯏꯔꯦꯛꯇꯔꯅ ꯊꯥꯔꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯍꯧꯖꯤꯛ ꯐꯥꯎꯕ ꯖꯣꯏꯟ ꯇꯧꯗꯕꯅ ꯑꯣꯖꯥꯒꯤ ꯑꯋꯥꯠꯄ ꯂꯩꯕꯅꯤ꯫ ꯑꯊꯨꯕ ꯃꯇꯝꯗ ꯁꯣꯂꯨꯁꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯒꯅꯤ ꯍꯥꯏꯈꯤꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯅ ꯁꯦꯛꯁꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯍꯧꯈ꯭ꯔꯦ꯫ ꯍꯌꯦꯡꯗꯒꯤ ꯍꯧꯔꯒ ꯅꯨꯃꯤꯠ 5ꯅꯤ ꯆꯨꯞꯅ ꯆꯠꯊꯒꯗꯕ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡ ꯆꯠꯄꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯆꯨꯒꯤ ꯀꯨꯝꯍꯩ ꯌꯥꯎꯁꯪ ꯐꯦꯁꯇꯤꯚꯦꯜ ꯃꯅꯨꯡꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯄꯥꯝꯅꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯅ ꯁꯦꯛꯁꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯍꯧꯈ꯭ꯔꯦ꯫ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯅ ꯂꯧꯈꯠꯈꯤꯕ ꯊꯧꯔꯥꯡ ꯑꯁꯤꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅꯁꯨ ꯁꯧꯒꯠꯄꯤꯗꯨꯅ ꯍꯟꯗꯛꯀꯤ ꯌꯥꯎꯁꯪ ꯀꯨꯝꯍꯩ ꯑꯁꯤ ꯏꯪꯅ ꯆꯤꯛꯅ ꯄꯥꯡꯊꯣꯛꯄ ꯈꯨꯗꯣꯡꯊꯤꯕ ꯌꯥꯎꯗꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯅ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯌꯣꯒꯦꯁ ꯆꯟꯗ꯭ꯔ ꯍꯧꯕꯤꯖꯝꯅ ꯃꯤꯌꯥꯝꯗ ꯄꯥꯎꯖꯦꯜꯂꯛꯂꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯄꯥꯎꯃꯤꯁꯤꯡꯒ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯇ ꯎꯅꯕꯗ ASPꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯌꯥꯎꯁꯪ ꯀꯨꯝꯍꯩꯗ ꯃꯈꯜ ꯑꯃꯠꯇꯒꯤ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ 9ꯗ ꯄꯨꯂꯤꯁ ꯆꯦꯛ ꯄꯣꯏꯟꯠ ꯊꯝꯒꯅꯤ꯫ ꯌꯥꯎꯁꯪ ꯃꯅꯨꯡꯗ ꯊꯥꯕꯜ ꯆꯣꯡꯕ ꯃꯇꯝꯗ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠꯀꯤ ꯑꯌꯥꯕ ꯍꯥꯟꯅ ꯂꯧꯕꯤꯌꯨ꯫ ꯅꯨꯄꯤ ꯃꯆꯥꯁꯤꯡꯅ ꯍꯥꯏꯋꯦꯗ ꯊꯧꯔꯤ ꯊꯠꯂꯒ ꯁꯦꯜ ꯅꯤꯕ ꯈꯥꯏꯕ ꯇꯧꯕꯤꯒꯅꯨ꯫ ꯃꯁꯤꯅ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯍꯟꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯍꯜꯂꯤ꯫ ꯆꯍꯤ ꯅꯧꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯅꯨꯄꯤ ꯃꯆꯥꯁꯤꯡꯅ ꯀꯦꯄꯥꯁꯤꯇꯤ ꯍꯦꯟꯅ ꯇꯣꯡꯁꯤꯜꯂꯒ ꯒꯥꯔꯤ ꯃꯆꯥ ꯀꯥꯔ ꯊꯧꯕ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯆꯥꯁꯤꯜꯂꯒ ꯒꯥꯔꯤ ꯊꯧꯕꯅꯆꯤꯡꯕ ꯇꯧꯕꯤꯒꯅꯨ꯫ ꯀꯔꯤꯒꯨꯝꯕ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕ ꯂꯧꯈꯠꯂꯤꯕ ꯊꯧꯔꯥꯡ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯔꯛꯂꯕꯗꯤ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯧꯈꯠꯀꯅꯤ꯫ ꯃꯃꯥ ꯑꯣꯏꯕꯁꯤꯡꯅꯁꯨ ꯃꯆꯥ ꯃꯁꯨꯁꯤꯡꯕꯨ ꯅꯤꯡꯊꯤꯅ ꯋꯥꯈꯜ ꯇꯥꯍꯟꯗꯨꯅ ꯄꯥꯎꯇꯥꯛ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅꯁꯨ ꯑꯥꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯑꯃꯔꯣꯝꯗꯅ ꯃꯤꯌꯥꯝꯅ ꯊꯦꯡꯅꯔꯤꯕ ꯏꯁꯤꯡꯒꯤ ꯑꯋꯥꯕ ꯂꯩꯉꯥꯛꯅ ꯌꯦꯡꯁꯤꯟꯁꯤ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯍꯤꯡꯕꯗ ꯏꯁꯤꯡ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯕꯇ ꯅꯠꯇꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕꯁꯤꯡ ꯑꯃꯗꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯍꯧꯔꯤꯕ ꯄꯥꯝꯕꯤꯁꯤꯡ ꯏꯁꯤꯡ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯗꯦ꯫ ꯏꯟꯗꯤꯌꯥꯅ ꯅꯤꯡꯈꯥ ꯇꯝꯕ ꯉꯁꯤ ꯆꯍꯤ 85 ꯁꯨꯔꯕꯁꯨ ꯃꯅꯤꯄꯨꯔꯗꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯃꯗꯤ ꯊꯛꯅ ꯆꯥꯅꯕ ꯏꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯗꯅ ꯂꯩꯔꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯂꯩꯔꯤꯕ ꯄꯕ꯭ꯂꯤꯛ ꯍꯦꯜꯊ ꯏꯟꯖꯤꯅꯤꯌꯔꯤꯡ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯅ ꯆꯍꯤ ꯂꯤꯁꯥꯡꯁꯤꯠꯅ ꯃꯤꯌꯥꯝꯅ ꯑꯐꯕ ꯁꯤꯖꯤꯟꯅꯕ ꯏꯁꯤꯡ ꯐꯪꯍꯟꯅꯕ ꯋꯥꯇꯔ ꯔꯤꯖꯔꯚꯔ ꯀꯌꯥ ꯄꯥꯏꯈꯠꯂꯕꯁꯨ ꯃꯤꯌꯥꯝꯅ ꯏꯁꯤꯡ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯕ ꯉꯝꯗ꯭ꯔꯤ꯫ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯀꯌꯥ ꯀꯥꯏꯊꯣꯛꯇꯨꯅ ꯁꯦꯝꯒꯠꯈꯤꯕ ꯋꯥꯇꯔ ꯔꯤꯖꯔꯚꯔ ꯁ꯭ꯀꯤꯝ ꯀꯌꯥ ꯅꯤꯡꯊꯤꯅ ꯏꯁꯤꯡ ꯄꯤꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯏꯁꯤꯡ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯃꯁꯤ ꯃꯔꯨꯑꯣꯏꯅ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯊꯧ ꯇꯧꯔꯤꯕ ꯏꯟꯖꯤꯅꯤꯌꯔꯁꯤꯡꯅ ꯃꯇꯤꯛ ꯆꯥꯗꯕ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯈꯟꯗꯕꯒꯤ ꯑꯣꯏꯔꯛꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯐꯤꯚꯝ ꯑꯃꯗꯤ ꯌꯨꯝ ꯀꯩꯒꯤ ꯌꯦꯡꯂꯨꯔꯕꯗꯤ ꯀꯣꯅꯨꯡꯒ ꯆꯞ ꯃꯥꯟꯅꯩ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯈꯣꯏꯅ ꯃꯤꯌꯥꯝꯗ ꯏꯁꯤꯡ ꯄꯤꯅꯕ ꯊꯥꯗꯔꯛꯈꯤꯕ ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯅꯤꯌꯝ ꯆꯨꯝꯅ ꯁꯤꯖꯤꯟꯅꯈꯤꯗꯦ ꯍꯥꯏꯕꯅꯤ꯫ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯁꯤꯖꯤꯟꯅꯅꯕ ꯑꯃꯁꯨꯡ ꯊꯛꯅꯕ ꯏꯁꯤꯡ ꯂꯩꯕꯗ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯑꯃ ꯆꯥꯗꯤꯡ ꯇꯧꯔꯤ꯫ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯋꯥꯇꯔ ꯔꯤꯖꯔꯚꯔꯁꯤꯡꯅ ꯃꯤꯌꯥꯝꯅ ꯅꯣꯡꯃꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯏꯁꯤꯡ ꯑꯗꯨ ꯄꯤꯕ ꯉꯝꯂꯛꯇꯕꯒꯤꯅꯤ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯁꯣꯏꯕꯁꯤꯡ ꯑꯁꯤ ꯂꯩꯉꯥꯛꯅ ꯃꯦꯟꯈꯠꯄꯁꯨ ꯉꯝꯗ꯭ꯔꯤ꯫ ꯃꯦꯟꯈꯠꯅꯕ ꯍꯣꯠꯅꯔꯕꯁꯨ ꯃꯇꯝ ꯂꯧꯗꯨꯅ ꯂꯩꯔꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛ ꯂꯥꯛꯂꯤꯕ ꯏꯪ 2023 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯐꯕ ꯏꯁꯤꯡ ꯄꯤꯅꯕ ꯖꯜ ꯖꯤꯕꯟ ꯃꯤꯁꯟ ꯍꯧꯗꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯁ꯭ꯇꯦꯠ ꯑꯁꯤꯗꯗꯤ ꯃꯤꯁꯟ ꯑꯁꯤ ꯃꯉꯝ ꯏꯁꯥꯟ ꯁꯥꯟꯅ ꯎꯕ ꯐꯪꯗ꯭ꯔꯤ꯫ ꯃꯤꯁꯟ ꯑꯁꯤꯅ ꯊꯝꯈꯤꯕ ꯃꯇꯝ ꯑꯃꯗꯤ ꯄꯟ ꯑꯃꯗꯨ ꯐꯪꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯑꯃ ꯉꯁꯤꯃꯛ ꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯤꯁꯟ ꯑꯁꯤ ꯃꯥꯏ ꯄꯥꯛꯅ ꯄꯥꯏꯈꯠꯅꯕ ꯑꯄꯨꯟꯕ ꯁꯦꯟꯐꯝ ꯂꯨꯄꯥ ꯀ꯭ꯔꯣꯔ 3,000ꯒꯤ ꯃꯅꯨꯡꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 110 ꯀꯥꯏꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯤ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ꯫
ꯁꯦꯟꯇꯔꯅ ꯏꯁꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯁꯤꯖꯤꯟꯅꯅꯕ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛ ꯏꯁꯤꯡ ꯄꯤꯅꯕ ꯊꯧꯔꯥꯡ ꯑꯁꯤ ꯃꯥꯏ ꯄꯥꯛꯍꯟꯅꯕꯁꯨ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯤꯁꯟ ꯑꯁꯤ ꯃꯥꯏ ꯄꯥꯛꯍꯟꯕ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃꯁꯨꯡ ꯄꯨꯔꯤꯕ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯍꯩꯁꯤꯡꯕꯗ ꯌꯥꯝꯅ ꯃꯈꯥ ꯄꯣꯜꯂꯤ꯫ ꯗꯤꯄꯥꯔꯠꯃꯦꯟ ꯑꯁꯤꯒꯤ ꯏꯟꯖꯤꯅꯤꯌꯔꯁꯤꯡ ꯑꯃꯗꯤ ꯀꯣꯟꯇ꯭ꯔꯦꯛꯇꯔꯁꯤꯡꯗ ꯐ꯭ꯔꯤ ꯊꯥꯔꯕꯗꯤ ꯃꯤꯁꯟ ꯑꯁꯤ ꯃꯇꯝ ꯆꯥꯅ ꯂꯣꯏꯁꯤꯟꯕ ꯍꯥꯏꯕꯁꯤ ꯈꯔ ꯂꯥꯞꯅ ꯂꯩꯈꯤꯒꯅꯤ꯫ ꯃꯇꯝ ꯆꯥꯅ ꯂꯣꯏꯁꯤꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯕ ꯉꯝꯗꯦ꯫ ꯏꯁꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯁꯤꯖꯤꯟꯅꯅꯕ ꯏꯁꯤꯡꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯅꯕ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛꯀꯤ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯑꯃ ꯑꯣꯏꯅ ꯂꯧꯁꯤ꯫ ꯃꯤꯌꯥꯝꯒꯤ ꯊꯦꯡꯅꯔꯤꯕ ꯏꯁꯤꯡꯒꯤ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯑꯁꯤ ꯊꯥꯡꯊꯁꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯉꯁꯤ ꯄꯥꯎꯖꯦꯜ ꯄꯥꯎꯆꯦꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯟꯇꯦꯟ ꯃꯌꯥꯝꯅ ꯊꯝꯖꯒꯦ꯫ ꯁꯦꯛꯁ ꯋꯥꯔꯀꯔꯁꯤꯡꯒꯤ ꯑꯈꯟꯅꯕ ꯊꯧꯔꯥꯡ ꯈꯔ ꯄꯥꯏꯈꯠꯁꯤ꯫ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯕ ꯖꯤꯕꯅ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯄꯤꯛꯄ ꯁꯍꯔꯗꯒꯤ ꯍꯧꯔꯒ ꯃꯦꯇ꯭ꯔꯣꯄꯣꯂꯤꯇꯟ ꯁꯤꯇꯤ ꯐꯥꯎꯕꯗ ꯁꯦꯛꯁ ꯋꯥꯔꯀꯔꯁꯤꯡ ꯂꯩ꯫ ꯃꯐꯝ ꯃꯐꯝꯒꯤ ꯑꯣꯏꯅ ꯁ꯭ꯇꯦꯟꯗꯔꯗ ꯈꯦꯠꯅꯕꯒꯤ ꯋꯥ ꯈꯛꯇꯅꯤ ꯑꯃꯗꯤ ꯃꯐꯝ ꯃꯐꯝꯗꯨꯒꯤ ꯁꯤꯚꯤꯂꯥꯏꯖꯦꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯒꯤ ꯈꯦꯠꯅꯕ ꯂꯩꯕ ꯈꯛꯇꯅꯤ꯫ ꯃꯤꯑꯣꯏꯕ ꯖꯤꯕꯅ ꯂꯩꯔꯤꯕ ꯃꯈꯩꯁꯨ ꯊꯤꯡꯕ ꯉꯝꯗꯅ ꯂꯩꯔꯒꯗꯕꯅꯤ꯫ ꯄꯤꯛꯂꯕꯁꯨ ꯄꯤꯛꯅ ꯏꯝꯐꯥꯜ ꯁꯍꯔꯁꯤꯗꯁꯨ ꯁꯦꯛꯁ ꯋꯥꯔꯀꯔ ꯀꯌꯥ ꯂꯩꯔꯤ꯫ ꯏꯝꯐꯥꯜꯒꯤ ꯍꯣꯇꯦꯜ ꯈꯔꯗ ꯁꯦꯛꯁ ꯋꯥꯔꯀꯔꯁꯤꯡ ꯊꯝꯗꯨꯅ ꯕꯤꯖꯤꯅꯦꯁ ꯇꯧꯔꯤ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯃꯔꯛ ꯃꯔꯛꯇ ꯍꯣꯇꯦꯜꯁꯤꯡ ꯔꯦꯗ ꯇꯧꯕꯗ ꯐꯒꯠꯄ ꯀꯌꯥꯅ ꯈꯨꯗꯝ ꯑꯗꯨꯃꯛ ꯑꯣꯏꯔꯤ꯫ ꯁꯦꯛꯁ ꯋꯥꯔꯀꯔꯁꯤꯡ ꯃꯁꯤꯡ ꯌꯥꯝꯅ ꯁꯍꯔ ꯑꯁꯤꯗ ꯆꯥꯛꯇꯥꯕ ꯃꯇꯝꯗꯁꯨ ꯑꯆꯧꯕ ꯍꯔꯥꯎ ꯀꯨꯝꯍꯩ ꯃꯌꯥ ꯍꯥꯏꯕꯁꯤ ꯈ꯭ꯔꯤꯁꯃꯥꯁ, ꯌꯥꯎꯁꯪ ꯑꯃꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯀꯌꯥꯗ ꯍꯦꯜꯂꯤ꯫ ꯃꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯁꯦꯛꯁ ꯋꯥꯔꯀꯔꯁꯤꯡ ꯑꯁꯤ ꯑꯌꯥꯝꯕꯅ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝ ꯐꯠꯇꯕꯗꯒꯤ ꯑꯣꯏꯔꯛꯄꯅ ꯑꯌꯥꯝꯕꯅꯤ ꯍꯥꯏꯕꯅꯤ꯫ ꯋꯥꯐꯝꯁꯤꯃꯛ ꯁꯍꯔ ꯑꯁꯤꯗ ꯆꯥꯛꯇꯥꯔꯤꯕ ꯁꯦꯛꯁ ꯋꯥꯔꯀꯔꯁꯤꯡꯒꯤ ꯃꯔꯝꯗ ꯊꯤꯖꯤꯜꯂꯤꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯔꯤꯄꯣꯔꯠꯇꯁꯨ ꯑꯗꯨꯃꯛ ꯄꯟꯅꯔꯤ꯫ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯀꯌꯥꯅ ꯅꯧꯅ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯗꯨꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯍꯧꯔꯕꯤ ꯀꯌꯥꯅ ꯃꯆꯥꯁꯤꯡ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯅꯕ ꯁꯦꯠꯅ ꯆꯥꯅꯕ ꯁꯃꯥꯖꯀꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯃꯗꯤ ꯆꯠꯅꯕꯤ ꯀꯌꯥ ꯌꯥꯎꯅꯕ ꯍꯣꯠꯅꯕꯗ ꯁꯨꯞꯁꯤꯟꯅ ꯍꯥꯏꯔꯕꯗ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯅꯕ ꯍꯣꯠꯅꯕꯗ ꯑꯔꯥꯏꯕ ꯑꯃꯗꯤ ꯑꯁꯝꯕ ꯂꯝꯕꯤ ꯊꯤꯔꯛꯄꯗ ꯁꯦꯛꯁ ꯋꯥꯔꯀꯔ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯈꯤꯒꯅꯤ꯫ ꯂꯝꯗꯝꯁꯤꯗ ꯁꯦꯛꯁ ꯋꯥꯔꯀꯔ ꯃꯁꯤꯡ ꯌꯥꯝꯂꯛꯄ ꯍꯥꯏꯕꯁꯤꯗ ꯊꯣꯛꯂꯛꯀꯗꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏꯕꯅ ꯀꯤꯅꯔꯕ ꯑꯦꯗꯁ ꯂꯩꯅꯥ ꯂꯩꯕ ꯃꯤꯁꯤꯡ ꯍꯦꯟꯒꯠꯂꯛꯄꯅꯤ꯫ ꯍꯥꯟꯅꯁꯨ ꯁꯦꯛꯁ ꯋꯥꯔꯀꯔꯁꯤꯡꯗꯒꯤ ꯂꯩꯅꯥ ꯑꯁꯤ ꯁꯟꯗꯣꯔꯛꯄ ꯃꯤꯁꯤꯡ ꯌꯥꯝꯃꯤ ꯑꯃꯗꯤ ꯂꯩꯅꯥ ꯑꯁꯤ ꯁꯟꯗꯣꯔꯛꯅꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃꯁꯨꯅꯤ ꯍꯥꯏꯕꯁꯤ ꯈꯪꯅꯔꯕ ꯑꯦꯗꯁ ꯂꯩꯅꯥ ꯁꯟꯗꯣꯔꯛꯄ ꯊꯤꯡꯅꯕ ꯍꯣꯠꯅꯕꯗ ꯍꯛꯇꯤꯟꯅꯕꯗ ꯆꯦꯛꯁꯤꯟꯅꯕ ꯑꯦꯋꯥꯔꯅꯦꯁ ꯀꯌꯥ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯈꯥꯗ ꯂꯩꯕ ꯃꯅꯤꯄꯨꯔ ꯑꯦꯗꯁ ꯀꯟꯇ꯭ꯔꯣꯜ ꯁꯣꯁꯥꯏꯇꯤ ꯃꯦꯛꯁ ꯑꯃꯗꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥꯅ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯊꯥꯗꯗꯨꯅ ꯑꯃꯗꯤ ꯃꯇꯝ ꯆꯪꯅ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗꯤ ꯇꯝꯊꯤꯔꯕ ꯂꯩꯅꯥ ꯃꯈꯜ ꯑꯁꯤ ꯊꯤꯡꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯁꯦꯛꯁ ꯋꯥꯔꯀꯔꯁꯤꯡ ꯑꯁꯤꯅ ꯆꯥꯛꯇꯥꯅꯕ ꯁ꯭ꯇꯦꯟꯗꯔꯗ ꯂꯩꯕ ꯃꯐꯝ ꯑꯃꯗꯤ ꯃꯈꯣꯏꯅ ꯍꯛꯇꯤꯟꯅꯒꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯕꯤꯕ ꯊꯧꯔꯥꯡ ꯑꯃꯠꯇ ꯄꯥꯏꯈꯠꯇ꯭ꯔꯤ꯫ ꯁꯣꯁꯥꯏꯇꯤ ꯑꯁꯤꯒꯤ ꯍꯣꯡꯂꯛꯂꯤꯕ ꯌꯥꯋꯣꯜꯗ ꯑꯗꯨꯃꯛ ꯌꯥꯎꯔꯛꯂꯒꯗꯕ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝꯁꯤꯡꯗꯁꯨ ꯑꯗꯨꯃꯛ ꯂꯩꯅꯔꯒꯗꯕ ꯃꯈꯣꯏꯒꯤꯗꯃꯛ ꯁꯣꯁꯥꯏꯇꯤ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯤꯟꯕꯤꯕ ꯆꯨꯝꯂꯒꯅꯤ꯫ ꯁꯦꯛꯁ ꯋꯥꯔꯀꯔꯁꯤꯡꯒꯤ ꯁꯤꯟꯐꯝꯗꯒꯤ ꯂꯥꯞꯊꯣꯛꯂꯛꯄ ꯌꯥꯕ ꯅꯨꯄꯤꯁꯤꯡ ꯃꯈꯣꯏꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯃ ꯁꯤꯟꯕꯤꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯆꯥꯗꯥ ꯅꯧꯗꯥꯗ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯈꯤꯗꯅꯕ ꯊꯧꯔꯥꯡ ꯀꯌꯥꯁꯨ ꯄꯥꯏꯈꯠꯄꯤꯕ ꯆꯨꯝꯒꯅꯤ꯫ ꯁꯦꯛꯁ ꯋꯥꯔꯀꯔꯁꯤꯡꯁꯨ ꯃꯤꯑꯣꯏꯕꯅꯤ, ꯁꯣꯁꯥꯏꯇꯤ ꯑꯁꯤꯗ ꯍꯤꯡꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯈꯟꯕꯤꯗꯨꯅ ꯃꯈꯣꯏꯒꯤꯗꯃꯛꯇꯁꯨ ꯑꯈꯟꯅꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄꯤꯕ ꯆꯨꯝꯒꯅꯤ꯫ ꯁꯔꯀꯥꯔꯅꯁꯨ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯂꯒ ꯍꯤꯔꯝꯁꯤꯗ ꯄꯨꯛꯅꯤꯡ ꯆꯪꯁꯤ ꯍꯥꯏꯕ ꯉꯁꯤꯒꯤ ꯄꯥꯎꯖꯦꯜ ꯄꯥꯎꯆꯦꯒꯤ ꯁ꯭ꯄꯦꯁꯦꯜ ꯀꯟꯇꯦꯟ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯟꯇꯦꯟꯁꯤ ꯃꯌꯥꯝꯅ ꯊꯝꯖꯔꯝꯒꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ꯫